Manipuri the Pau, Tabirasi. Akaspan Imphal, Wahingam Washington Pau Pajari, Ahan Bada, Marway Bapau. Pradhan Mantri Narendra Modi na Hairi, Koti Sa Manipu Henba Bharat Basi Singapun Bapangal na, terrorism Tengna Bada Chow na Mai Pak na Bagilambi Oiri. Housing a Haki Mamang Dakas Bani Gitong de Sandoki Bamahakiman Ki Bat Thoramda, Pradhan Mantri na, Disaster Management Kitamak, National Disaster Management Authority na, Sachet Kauba, Ep Amasem Lehaina Loktoki. Kendra ki Griha Mantraloina, Pahalgam da, terrorist sing na attack tawkhibagi thodok adugi matang da thijinna ba NIA da sinakre amasung Manipur yauna awang nongpok lamdam gi mafam kaya da ngasi akhak araw yauna akan benong chugani hairi Pradhan Mantri Narendra Modi na hairi Koti Sa Manipu Henba Bharat Basi Singapun Bapangal na terrorism Tengna Bada Mai Pak na Bagi Aso Walambi Oiri. Housing a Haki Mamang Dakas Bani Gitong de Sandokiba Mahakiman Ki Bat Thoramda, Shri Modi na Jammu Kashmir Handak Tokiba terrorist Singa attack Adubukan na Yaning da Bapongdokla Duna Hai, Laibak Asida Sing na Rakpasing Tengna na Bagi Damak, Achet Papirep Laubatai. आतंकवाद के खिलाफ इस युद्ध में देश की एकता 140 करोड़ भारतीयों की एकजुटता हमारी सबसे बड़ी ताकत है यही एकता आतंकवाद के खिलाफ हमारी निर्णायक लड़ाई का आधार है हमें देश के सामने आई इस चुनौती का सामना करने के लिए अपने संकल्पों को मजबूत करना है हमें एक राष्ट्र के रूप में दृढ़ इच्छा शक्ति का प्रदर्शन करना है आज दुनिया देख रही है इस आतंकी हमले के बाद पूरा देश एक स्वर में बोल रहा है Magnahai, Malem Gilabak Amadi Lucing Bakayanasu, Asugumba terrorist ke attack Asibukan Yaning the Bopongdok Narak Pagaloinana, terrorism Tengnabada, Bharat Kimaiki the Lepli, Magnahai, Asugumba terrorism which I think Panglavashinda, Asumba Wail, Sweden and Pangani Amadi, Senaba Kudingmak, Ahakpaserak Pigani. Laibak Asida, Aryabharta satellite Taukiba, Sahi Yankai. Aryabharta launch tawkiba sahi yangkai mapung pharakle haina Pradhan Mantri na phongdok pagaloina nangasi Bharat asi malem gi oina space power ama oire haina phongdokhi Pradhan Mantri na hai ngasidi Bharat na mai paklaba space program kaya dalam jingli malem gi leibak kaya na makoi gi satellite thagatpa amadi space mission na singbagi damak ISRO gi mateng lauri Mang na hai ngasidi naha kaya na Sundrangi startup ta Anauba Pajeng Piral Tet Pangamle Amasung Laibak Asida Sundrangi startup Chauhum Hena Tabak Tauri. Shri Modi na hai Handak Myanmar da Tokiba Yuar Habagi Taudokta Awaba Nang Labasingi Mateng Pangna Bagidamak Bharat na Operation Burma Haudoki. Laibak Adugi Amangata Toklabasing Adu Yangshin Betashu Bharat Kya Kangahi Sing na Mateng Pangki. Asigumba malem gi oina wa batarba matamda Bharat na mangjil thana changchin duna mioiba khunai gi damak khongpham set na thabak tawba sigi damak laibak asibu malem na he na sak khangbiri haina su mak na makha takhi Mahusha gi oiba khudong thiba disaster management ki matang da palladuna Pradhan Mantri na hai masida gi ngakthok na bagi damak Bharat ki National Disaster Management Authority NDMA na sachet kauba app amasemle Mobile phone da happy abasigumba app asina ising isaw nonglay nuksit sing ning khaiba tsunami umang may sakpa ungi sing ning khaiba nong nuksit amadi bajra tabana singbagi khudong thiba mayok narapadap miyam da I pau piba amadi ngak sianbagi thabak tawna bahona duna layri masina nong nuksit na singbaga mari laynaba pau kaya dasu update tawduna miyam da khangali app asigi kanaba miyam na lobi na basu Pradhan Mantri na hairi Yam laba Bharat ki miyam asigi chiat laba ningba pambagi sakti na apun bagi pangal sagatuna khongjang changchin minarabadi achauba awanba poreki haibagi khudam ek per ma ki nam haibasina oire hainasu Shri Modi na haiki khongjang asida miyam na saruk yabada chauthok chawba phaugani hainasu mahak na makhata ki Shri Modi na Laibak asi ningtam lanmi lak kaya gi mutnai draba thongnabu hinganduna thamna bo honagadabani haibaga loinana makhoi degi phanglakpa sakti na
Amrit Kalgi Aikhoi Manglan Bu Hen Nama Pangal Hapli Hainasu Mahaki Man Ki Baat Ta Phongdokhi Sangbidan Kansi Haiba Pandamda Raijataki Oiba Rally Ama Ngasi Nungtil Manipur Pradesh Congress Committee na Sinduna Imphal gi BT Road ta leiba Congress Bhavan da Pangthokani Rally aduda All India Congress Committee AICC gi Manipur gi in-charge Christopher Tilak Sharuk Yagani Miyam ga Security Force ka mari hena phagal hanna bagi pandam dangarang Assam Rifles na Hairok Singjamai Hainopok Lelong gi Club Chandrakhongi Dukan Phamli Basingamadi Tongan ba Khulgi Lucing Basinga Mifam Pangthok tuna wa khanakre Assam Rifles na Imphal West Zilla gi Kaithel Manbida Tongan ba School gi Mahairoi Singa masung waja sing yauba Thauram amasung ngarang Sinduna makhoi ga wari watai sanakre Tabiri ba pawasi Akasvani Imphal dagini Kendra gi Griha Mantraloina Pahalgamda terrorist na attack tawkhibagi thokdok adugi matangda thijinaba National Investigation Agency NIA da sinakre pau kharana hai hojik agency asina terror attack adugi matangda haunabi matungina kupna thijilagani terrorist na attack tawkhiba mafam aduda NIA gi team amana hanana chatuna yangsilurabani attack adu tha sigi kunithoida Jammu Kashmir gi Pahalgam gi Baisaran Umangi Sarukta Thokibani Maduda Mioi Kuntaruk Sikhi Aduga Atai Kayana Sokapan Nangki Med Department Hairi Manipur Yauna Awang Nongpok Lamdam Nongsup Banglagi Sub Himalaya gi Saruk Sikkim Nongpok Thangba Rajasthan Madhya Pradesh Vidarbha Chhattisgarh amasung Karnataka ki Kha Thangba Sarukta Nongsit amade akhak arau yauna ngasi akanba nong churaba yai IMD na hai Delhi, Haryana, Punjab, Rajasthan, Uttar Pradesh amasung Madhya Pradesh ki nongchup thangba sarukta lakliba numit humni asida ka hena sabagi awaba mayok nagani NEET UG lisingani kunmanga gi matangda singnaningai oiba wapam singi report tawraknabagi damak National Testing Agency NTA na dedicated platform ama hogdokre parikha si thagadoriba mahairoi singda NTA na Aranba Madilana Lamjingadaba Pausingda Tajaba Tamdana Bahiri Asingumba Aranba Pausing Chandorapa Tengarabadi Matang Tagi Marigi Nungtil Pungmanga Paugi Manungda NTA gi official website the Pau Pirak Nabashohairi Me Amadagi Mari Pabo Mumbai the Pangtokadoriba World Audiovisual and Entertainment Summit Webs Lisngani Kunmangada Bharatki Pavilion Hangdokani Masi Malemgi media masung entertainment gi lamda bharatna piriba thoidok hendokpa dan adu uthokna bagi damakni kala se kor haiba thim da pangthok pathoramadda bharat ki pavilion na Vasudev Kutumbakam haibadi malemasi imung amatani haibagi wakalon uthokani Laibak asigi mahusa dagi leijarak labachat nabi singamadi innovation singna Bharatpu wari liba technology amasung amaga sanskriti gi lamda pithok pisin tawnabada malem gi oina mangjil thana basem sari Mapal Thoram Mantri Dr. S. Jaishankar na Egypt ki Mapal Thoram Mantri Dr. Badr Abdelatiga terrorism bu mapung phana mayok nanabagi tangai fadabagi matangda telephone da wari sanakre Pahalgam gi terrorist attack adugi matangda laibak adunasu Bharat ki damak lepli haina Dr. Badr na phongdorakhi Aina Thing Krabalup Singh Islamic State of Iraq amasung Syria ISIS amadi Hizbul Tahrir ISUT gamari lainaba terrorist network ki mayokta sathaba chawbo thawong amada anti-terrorist squad na matai manau yauna mioi mari Jharkhand gi Dhanbad jila gi Wasepur gi fare tongan ba mafam singda thi humbagi thabak chathabada mioi mari adu fabani makoina raija adu gi naharol singa khusam naduna laibaki mayokta thabak kaya chathaki hairi aroibada maroiba pau amukhana Pradhan Mantri Narendra Modi na hairi Koti sa Manipur henba Bharat Basi singya apun pangal na terrorism thengna bada chauna mai pak na bagi lambi oiri housing ha ki mamang da kasbani gi thongda sandokhiba mahaki man ki baat thoramda Pradhan Mantri na disaster management ki damak National Disaster Management Authority na Sachet Kauba app amasem le haina lauthokhi Kendra gi Griha Mantraloy na Pahalgam da terrorist na attack tawkhibagi thodok adugi matangda chijinaba NIA da sinakre amasung Manipur yauna awang nupok lamdam gi mafam kaya da ngasi akhak arau yauna akan banong chugani hairi
ꯄꯥꯎ ꯂꯣꯏꯖꯔꯦ